ngasi numidang wairam phongkiba tongan tongan Manipuri sifongsing amasung thokiba thawdo wathoksingdigi maruoiba I pausing khonga saraga Manipur top channel gi maikedi gi myamna thamjagi ahanbada ngasi state si goiriba COVID-19 update myamna thamjagi ngasi state si goiriba positivity rate si 15.2% ni adugi mati khangen hengalai myam ngasi COVID-19 positive oigi bisi punna miyoi samri ga nifu ga nipan ngasi nauno COVID-19 positive oiba thengnaraklaga miyoi ani na COVID-19 positive oiba lekhidre haina claim tori loina na apun boina miyoi lising ani ga samapan ga nifu ga marina nauna COVID test toki ngasi COVID-19 positive oiba thengnarakhraba miyoi singsi Bisnupurdagi taraga manga Sandel dagi ani Susampurdagi humfuga taret Impal East dagi humdraga taret Impal West dagi saniga taraga nitoi khangwang wangna COVID-19 positive oiba district si Impal West na oidi Zeribamda kunga nitoi Kaksing da taraga nipan Kangpokpi da taraga humdoi Senapati da manga Tamenglong da mari Thaubal da taraga matoi Ukul da ani punna miyoi samriga nifuga nipan nauna COVID-19 positive oiba thena ki duga lekidraba mi ani sina Impal East ki mi yema mas Impal West ki mi yema punna mi ani lekidi haina claim tawri atopa pawmana Congress ki ticket mire oigadaba sing athubada laukthok yana leire handak pangthok kadoriba taraga nitoi suba Manipur assembly election asida Congress ki ticket mikal thengnagadaba mi sing ming ahanba phase ki oina athuba matamda laukthok yana leire haidi Pauksi sina phangba pawgi matung ina di hiramasiga mari leinana paikatpa thabaksing center amasum state asigi Congress ki losing basingna paikatpa hokre masigi manungsana AICC gi senior observer oiriba Jairam Ramesh ahanba phase ki mikal asigi dama Congress mirip oina CP silakiba miyoi singi ming list ama puraga ngarang New Delhi gi damakta Impal thadokre pausin hai Jairam Ramesh na Delhi yauraba matungda AICC की लुसिंग सिंग खन्नरब मतुंगदा अहानब फेस की मिखल असिदा कांग्रेस की मेरेब ओइगदब मियोइ सिंग मिंगदु AMPCC दा खंगलकप यारि हाइदि पनमा याबदि Jairam Ramesh जनवरी 15 दा इम्फाल दा थुंगलबग लोइनना जनवरी 13 ता AMPCC की इलेक्शन कमिटी गा अपुनब मिफम अमा पांगथोक्तुना अहानब फेस की टिकेट पिबिगी वाफम यावना मिखल असिगी मतंगना वाफम क्या कुपना खननैनख्रबनि लोइनना मिफम अदुगी मतुंगदा AICC की लुसिंग सिंगना अहानब फेस की मिरेब ओइनबा मियोइ सिंगी मिंग पुरगा दिल्ली पांखिबनि हंदकी असेंबली मिखल असिगिदम कांग्रेस पार्टी की ओइनसु केंद्र खरद मिरेब ओइनबा मियोइ अहुम मरीना मखोइगी मेंसिलब फॉर्म सिंग पार्टी द पिछलखिब लेबना AICC ना कुपना खनरब मतुंगदा कांग्रेस की टिकेट मिरेब ओइबिसिंगी मिंग अथुबदा लाउथोकना पथबक पाइखलकनी हाइदेनसु फोंदोरकली अतोप पावमना Andro Kendra Mireb Oigadoriba Sanjoy Walker Karada Kihanbigi Tabak Satarpabu Yaningdaba Fongdokre Handak Pangto Kodoriba Assembly election Asida Andro Kendra Mireb Ona Song Toklava Song Toknaba Siem Sariba Loremem Sanjoy Walker Oidiba Huikap Taliba Karada Miyoy Karana Kian Kanganbagi Tabak Sataram Lehadi Hiramisi Matang Nangasi Angtha GP Ward number 7 Huikap ki Ward member Thangjam Binoy na Manipur gi lenga ki mari leina basingna miyeng sangbiduna lokhat pham thokpa ngak sian bagi thabuk sapsana lokhat pina bataksingkhre loina na ngasi yeripo yambiem na pangthokpa pawgi mi pham amada Thangjam Binoy na phongdokhibada Bharat Sangbidana piribi isagi apama mirep khalaga bot thadabagi hak ado Andro Kendra gi Huikap tadi miyoi khrana kian khanbi thabak sathaduna lana lamjingna bo hotnaduna leire thawong asi yamna lebak thibani hani supali ngarang ayuk pung mapalom tarakpada Huikap ki ima ibel sing amadi worker sing na masa na ngamjaba athel pot sing Andro Kendra da mirep oigadoriba laurembam Sanjoy gi mayumna thinba sakhi Athel pot pi basaliba miyoi sing aduna Huikap makhaleka yorakpada Manipur lenga ki hanagi minister amagi worker na lusingba miyoi kuntra romna ayet papi bagaloina social media ra share toroklabadi hatkani gari thugai gani haina aki akhang pi bigi thabak sathaki haiki mana makhata na pawmising na phungdoki bidi hairiba miyoi sing asina ngarang numidang pung 9 dagi taraga mathoi makai fawba Huikap ta leiba Sanjoy gi worker sing gi yumda sangduna ngasi ayuk pung tareta Huikap mayai lekai community hall da tholakadabani haina kihanbagi thabak satharaki
Khudakta Andhra Police Station da report ama piduna nakal animakta wari saduna waroisin purakna bahijaki adubu police da report pisiluba miyoi mari ki matakta akan mawafam thamduna kian khanganbagi thabak satharakle maduna nupi angangsing mi paiba phonare maramaduna hiramasiga mari leinaba lengaki mari leinaba authority ki miyeng sangbiduna 16 tharang ki thabak lokhat piu Andhra gi voter singna ingna sikna masagi apamba mirepta bot thadaba phangan biu haina su makatana phungdokhi Amaromdana pauna amadi thangal kaithil thong hangbada athingba leitre Hauzik oiriba COVID-19 gi laisatna maram oiraga pauna kaithil amadi thangal kaithil singda dukan phamlibisingna roster oina hanglambadu ngasidigi 60 madu hongdoktuna dukan sing hangba yaragani loinana hana piramba matamdagi pung ani sangdoktuna ayuki pung 8 tagina numidang wairam pung 5 fauba dukan hangbagi ayaba piri haina State Disaster Management Authority gi State Executive Committee gi chairman oiriba Chief Secretary Dr. Rajesh Kumar na khangalakli Sirol asina dukandar singna dukan hangba matamda face mask sizinnabaga loinana pot leiba lakaturiba miyoi singna su lengakna piriba satna kanglon sing ngakadabani DC amadi SP singna satna kanglon singa si ngaknabasu sirol aduda palli Losilapuna to papaw khrana January 13 Republic Day numit asi total sadang tawgan hana lahulup sore pana lauthorakli Manipur lalhaulup ama oiriba Socialist Revolutionary Party of Kangleipak Sorepa Kangleipak ki publicity in charge AMC Yaifabina press thadorakpa sirolamagi matungina India gi lakliba January 13 numita pangthokadoriba Republic Day thauram mapung fana athingba thamle hairi sirolasin hai ningtamba miyamna mihut khanjaraga miyamgi mihutna lusingduna miyamgi ningtamba lengak satna pathap amagi manungda lengak padu Republic ni Isam sama class 3-4 gi mairoi sing Republic haibisi karino haiba khangi loi lengak sandokpa India gi makhada Kashmir Khalistan Wesiana singba leibak sing miyan Hindu gi makhada miyan naithang oina thamlakli India gi lengak satna pathap sembada Kashmir Wesiana singba maning tamba furup singi wel yauna semki banati minaina mapu kan mabu Republic aude madu lengak lon gi dictionary da yaude mapu managi lengak satnabi leibadu loinam lengak leiba lamdam haina khangnai lamdam singasigi miyam India gi minai oiri Hindu lengak ki makhada leiri amadi Hindu India gi miyot minai makhada khangli makasa tharak poina lebak sigoba COVID-19 update mem na thamjaramge nongmada miyoi la 3,13 ka samwaga 13 positive oikre India da COVID-19 gi laiset asigi phibam nomagi lusilakhibaga loinana haukiba pung kun gi mari sida miyoi la 3,13 ka samwaga 13 COVID positive oikhibaga loinana miyoi samriga maudraga mathoisu laikhidre India da matam asida laiset asidagi Lak aniga lising kun humdoiga samapanga maudragi phibam fagalaktuna discharge tokre hauzik India da laisat asigi apun be active masing lak taraga mapan lising kun mariga supnagi yangkhai ga mathoida haigalakre loinana anauba variant Omicron ge apun masing su lising mapan ga saniga marfuga tere sukre hainsu phongdorakli Makasa tarak poina masum lusilak poina to papaw khrana Congress na MP da anisuba list oina nupi taraga taruk yauna mirep nifuga mangagi ming laukthokre Sit samri ga ohum leibu Uttar Pradesh ki mathang tha taradagi hauraga tangkak tare tokna pangthokodoriba mikal asigidama Congress na anisuba list oina nupi taraga taruk yauna sit nifuga matugi mirep singi ming laukthokre Congress na anisuba list oina laukthokibaga loinana makhataba list singsu athuba matamgi manungda lauktholagan haina phongdokre Hauzik state aduda ahanba phase ki pangthokodoriba mikal asigidamak rajniti dal kayana magi mirep singidamak virtually board khombagi thabak kana sangsinakre state asida Congress amadi BJP na akan malamba oiraba yai hainasu thajanari hairi amaromdana Torel khongnungda angangi hargis fawba langthare leiwa wangjing Torel khongnungda Kun mangagi miyoi lising nifu hena thakna sanaba Torel khongnungda phata haudi amade angangi hargis fawba langthari maramasina Torel asi nambul Torel ga pangkhak oirakadra haina mi paiba fawre Torel asi kananaba lamding Educated Welfare Association lewa lamdingna poster campaign amadi lekai satuna might sizinaduna awareness piduna lakli adubo Torel gi manungda amot palang thabadi lepa kawba leiti
angang ge hargis phauba langthari maramasina mari lenaba department na wangjing turel kanana bo hona biu amadi langthari ba miyoi sing logi matung ina serak biu turel da hargis langthaba haibisi sakhum da thamba syntax langthaba kasa manai haiba wapum su turel mapan le riba miyam da thamjari haina su phongdorakli adu hauji ko ina di miyam pauk su matang ase lusinjarage pathok sakib da soki bulan ki kya yaws mem nga pigin anobo update mem nga min sen su thamjari and thank you.